Litanda yu thagbina batangkul na ha kharaga kuki kharaga phuna bagi damak jati ani ki lan tawba yaroi mawalo daba lan haina ZUF ki chairman Jensui kamaina phongdokre loina na nakalamromda ZUF ki meeting ki matungda NSCN GPRN cherol ama thorakli madudi makhata na meeting amata CSO singna makui longdi area da tawba yaroi haina phongdokre Mangzaunana thorang tawduna satharakpa attack ne haina TNL na phongdokre Central Security Force na combing operation sathakiba hek nongan baga ngarang ayo angan bada ringkui horai kafungda kukila lobo singna naga village guard ki mathakta satharakiba attack adu mangjauna na tharang tawduna satharakpani haina tangkhul nagalong TNL ki working committee na penda phongdoraklei committee sigi media service rolamada naga area da operation satharba matung suspension of operation su agreement sathanariba kuki cadre singna NBG singta attack Satharakpasi handa kesina hanbanate haukiba April kunganipanda sina kaithege lungtar singda combing operation sathakiba matung namidang da kukisu kadar singna sina kaithai khulda attack sathakiba laikre haide combing operation sathakiba do militant sing takthokpagi muhutta social media da miyambu mamit mamai thakhanba oina thokle Rengui amasung akoiba mafam singda handak thokiba thodok singi matang da palladuna haukiba April kuntra da masing yamlaba Central Security Force na kukisu kadar singna khulinduna laiba songphelam sung molang khulda combing operation satharba matung May 2 da Yaulen kuki khulmana ki National Highway 202 paring da laiba TM Kasom New Haven amasung Nagamis amsung gi mathakta kan mong nomai kapagi thodok thoki haire Matangina Meta Security Force in the New Haven that Laiba NBG ki defense bunker sing Tugai Kiadobu, Kunjasing the Hajarabasu, Yaulenda Operation Amata Satakide, Haukiba April Mangada, Toi Kulda Akanba attacks at Traglabamatung Security Force in the bunker sing Tugai Kiaduga kissing the Apan Bamata Pidana Tankul Singimatakta attacks at Taba, left hand de Hade, Tazaba Kaya people Erabasu Center forcing na aggressor Singimatakta action Amata Lokate. NBG singna aggression oina nongmemaru amata kapkhide kapkibasing adu isanga thuksanaba amasung khud hanbani haire security force singna kukisu kadar singna naga village guard sing kadaida leibage haibage aronbo paw sing piduna kukisu kadar sing amasung kukina ko terrorist singda NBG gi mathakta thabak tawhanaba mateng pangsin bagi thabak leptana chathare Allied Force da mateng pangsinduna indigenous Naga community da landa hanbasi miyoibagi punsingak namba leriba institution amana miyoiba khunagi mayakta chathaba crime ga pangkhak oide haide Naga miyam ga self determination amasung sovereignty gi khongjang asibu namthanaba Naga misam singda karigumba India government na proxy war satharabade Naga singna masagi lam amade miyam ngaksanaba malem gi thakta mateng laurgani hainasu committee asina phongdoraklei Nakalamaromda Kuki CSO singna NSCN Eastern Flank Pumara Sirakle Kuki Daba Kulsing the Security na akan bangak sen gi thabak lokalabasu NSCN Eastern Flank ki kadar singna Kuki Kulsing the changlakto attack sathai haina mara siri CSO Working Committee ukrugi maikadagi NSCN Eastern Flank ki miyosing bu mara siriduna itattatana Kuki Kulsing the attack torokliba sigi marilena basingna miyang sangbi haire Manipur Sim Sire Yum Khamsa namade Director General of Police Lojana Okrulgi SP gi mijeng sing siladuna khulai paiba NSCN Eastern Flank ki kadar singna May 4 gi ayo anganba pung marirom taba matamda tongau maikai gi kampa sing sang paringda changsilaglaga kuki khulda attack sathanana bahona ki haire attack tawbala ke basingaduna tarakham leitran nomai kap silakhi madugi pakumoina kuki village volunteer singna su khudhan ke Mount Kampa sing sang paringda leba Ulifai Bolen Maikadi Kuki Singna attack Taunabala Kiba Tankol Singi Matakta Landa Ke Kutona Basida Kuki Jo Maikaida Mio Amaso Ki Haide Lobasiki Maikadi NSCN Eastern Flank Kumara Siriduna Ayam Kangbugi Mihut Amana Sinaka Thida Labor Security Force Changduna Wari Sanaraga Numit Humnegi Matam Kuki Village Ki Mayakta Operation Sathabagi Ayaba Piu Haiduna Taknaram Ki Haide Hojik Oilaba Piba Masi Kuki Singi Mipainingai Masakni Maramasina Kuki Civil Society Luching Basingi Marakta Lenga ka Santi Thamna Bawari Sanabada Yauriba Singna
ꯈꯪꯒꯗꯕꯗꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯁꯤꯁꯐꯤꯌꯥꯔꯒꯤ ꯃꯔꯨꯝꯗ ꯃꯤꯌꯥꯝꯅ ꯂꯨꯆꯤꯡꯕꯁꯤꯡꯗ ꯊꯝꯂꯤꯕ ꯊꯥꯖꯕ ꯑꯗꯨꯒ ꯇꯧꯊꯣꯔꯛꯄ ꯊꯕꯛꯀ ꯇꯥꯏꯑꯣꯟꯅꯕ ꯊꯣꯛꯍꯟꯕꯤꯒꯅꯨ ꯇꯣꯡꯉꯧ ꯔꯤꯡꯒꯨꯏ ꯆꯤꯡꯁꯥꯡ ꯄꯔꯤꯡꯗ ꯃꯔꯤ ꯂꯩꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯈꯨꯗꯛꯇ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯤꯌꯨ ꯄꯤꯁ ꯍꯥꯏꯕꯁꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯤꯄꯥꯏꯕ ꯄꯣꯛꯂꯤꯕꯁꯤꯡꯗ ꯃꯁꯥꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯕ ꯃꯇꯝꯗ ꯁꯥꯟꯇꯤꯁꯨ ꯂꯩꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯏꯇꯠ ꯇꯠꯇꯅ ꯀꯨꯀꯤ ꯈꯨꯜꯁꯤꯡꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯒ ꯃꯤꯖꯣꯔꯥꯝꯒ ꯐꯥꯎꯅꯕ ꯒꯨꯏꯇꯦ ꯔꯣꯗꯀꯤ ꯇꯨꯏꯕꯥꯏ ꯇꯨꯔꯦꯜꯗ ꯁꯥꯕ ꯊꯣꯡ ꯇꯠꯈꯤꯕꯗꯒꯤ ꯁꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯍꯥꯏꯔꯦ ꯑꯦꯛꯁꯄꯥꯔꯠ ꯀꯃꯤꯇꯤꯅ ꯀꯨꯞꯅ ꯅꯩꯅꯔꯒ NRC ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕꯅ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ NRCꯒꯤ ꯃꯇꯥꯡꯗ ꯁꯦꯃꯤꯅꯥꯔ ꯑꯃ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯕꯨ ꯁꯦꯃꯤꯅꯥꯔ ꯑꯃ ꯅꯣꯡꯃ ꯅꯤꯅꯤ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯦꯀꯥꯗꯦꯃꯤꯛ ꯗꯤꯁꯀꯣꯔꯁ ꯑꯃꯅꯤ ꯃꯗꯨꯗ ꯄꯦꯄꯔ ꯑꯃ ꯄꯨꯊꯣꯛꯂꯒ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯅꯩꯅꯗꯨꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕ ꯌꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯦꯝꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯤ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯄꯔꯠ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯅꯤꯡꯊꯤꯅ ꯐꯪꯁꯟ ꯇꯧꯗꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯑꯁꯤꯗ ꯃꯊꯧ ꯇꯥꯕ ꯑꯦꯛꯁꯄꯔꯠꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ ꯑꯣꯇꯣꯅꯣꯃꯁ ꯑꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯇꯧꯍꯜꯂꯒ ꯑꯦꯛꯁꯄꯔꯠꯁꯤꯡ ꯑꯁꯤꯗ NRCꯒ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠ ꯀꯔꯤ ꯐꯪꯂꯤ ꯀꯔꯝꯕ ꯑꯦꯡꯒꯜꯗ ꯇꯧꯔꯒꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯗꯨ ꯏꯟ ꯗꯦꯞ ꯁ꯭ꯇꯗꯤ ꯇꯧꯍꯜꯂꯒ ꯃꯗꯨꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠꯇ ꯄꯤꯍꯜꯂꯛꯂꯒ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯁꯛꯅꯥꯏꯔꯕ ꯗꯦꯃꯣꯒ꯭ꯔꯥꯐꯔ ꯄ꯭ꯔꯣꯐꯦꯁꯔ R.K. ꯅꯔꯦꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ AMSU ꯑꯣꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟ ꯑꯃꯁꯨꯡ MUSU ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯞꯗꯦꯇꯤꯡ ꯗ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁ NRC ꯀꯂꯦꯛꯇꯤꯚ ꯃꯣꯕꯤꯂꯥꯏꯖꯦꯁꯟ ꯑꯦꯟड ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯒꯕꯔꯅꯦꯟꯁ ꯏꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯑꯦꯛꯁꯆꯦꯟꯖ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯌꯨꯝ ꯃꯩ ꯆꯥꯛꯄꯗ ꯃꯄꯥ ꯃꯆꯥ ꯁꯤꯔꯦ ꯍꯥꯏꯔꯦ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯤꯇꯔꯗ ꯊꯣꯛꯈꯤꯕ ꯌꯨꯝ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯆꯍꯤ 35 ꯁꯨꯔꯕ ꯃꯤꯑꯣꯏ ꯑꯃ ꯑꯃꯁꯨꯡ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯄ ꯃꯇꯨꯡꯏꯟꯅ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2 ꯇꯥꯕꯗ ꯃꯤꯔꯤꯠꯀꯤ ꯄꯂꯞꯄꯨꯔꯝ ꯑꯦꯔꯤꯌꯥꯗ ꯊꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯇꯨꯗ ꯌꯨꯝꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏ 12 ꯁꯣꯛꯄꯗꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ SD ꯒ꯭ꯂꯣꯕꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ ꯑꯗꯨꯕꯨ ꯆꯍꯤ 9 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯁꯤꯕꯥꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯁꯥꯒꯔ ꯆꯍꯤ 35ꯗꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯇꯩ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯔꯠ ꯁꯥꯔꯀ꯭ꯌꯨꯠ ꯊꯣꯛꯄꯗꯒꯤ ꯃꯩꯗꯨ ꯍꯧꯔꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯊꯥꯖꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯂꯣꯏꯁꯤꯟꯅꯕ RSSꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯆꯤꯡꯕꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ May 3, 2023ꯗꯒꯤ ꯍꯧꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯜꯁꯤꯟ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯔꯛꯇꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅ RSSꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯡ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ May 3, 2023ꯗꯒꯤ ꯊꯣꯔꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯅ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯛꯄꯒ ꯏꯔꯣꯏꯅꯅ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯗ ꯄꯤꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯁꯇ꯭ꯌꯅꯤꯀꯦꯇꯟꯗ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯊꯣꯛꯇꯨꯅ ꯍꯅꯨꯃꯥꯟ ꯆꯥꯂꯤꯁꯥ ꯁꯣꯟꯗꯨꯅꯁꯨ ꯊꯧꯅꯤꯈꯤ ꯍꯥꯏꯔꯤ ꯁꯪꯒꯊꯟ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 300 ꯍꯦꯟꯕꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯤꯑꯣꯏ 1,000 ꯍꯦꯟꯅ ꯁꯣꯛꯍꯟꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯑꯣꯏ 60,000ꯒꯤ ꯃꯊꯛꯇ ꯃꯌꯨꯝ ꯃꯀꯩ ꯂꯩꯍꯟꯗ꯭ꯔꯦ ꯍꯥꯏꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯏꯁꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯦ ꯍꯥꯏꯔꯗꯨꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯟꯅꯥꯏꯂꯣꯟꯒꯤ ꯌꯦꯡꯂꯗꯨꯅ ꯃꯤꯠꯌꯦꯡ ꯆꯪꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯡ ꯑꯁꯤꯗ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ ꯂꯥꯟꯒꯤ ꯐ꯭ꯔꯟꯠꯂꯥꯏꯟꯗ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯠꯇꯣꯛꯅꯗꯨꯅ ꯆꯥꯔꯤ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯆꯍꯤ 4 ꯍꯦꯟꯅ ꯂꯥꯟ ꯁꯣꯛꯅꯔꯛꯂꯤꯕ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯐ꯭ꯔꯟꯠꯂꯥꯏꯟꯗ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯠꯇꯣꯛꯅꯗꯨꯅ ꯆꯥꯕ ꯅꯠꯇ꯭ꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯛꯇꯨꯅ ꯆꯥꯔꯒ ꯍꯤꯡꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯂꯤꯇꯔꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯗ ꯁꯟꯗꯦ ꯇꯥꯏꯝꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯗ ꯌꯥꯎꯔꯛꯈꯤꯕꯅꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯏꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯀꯣꯏꯕꯗ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯃꯔꯥꯡ カイナ ꯐꯪꯗꯕ ꯑꯃꯁꯨꯡ ꯔꯁꯤꯌꯥꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯁꯄ꯭ꯂꯥꯏ ꯄꯤꯔꯛꯀꯗꯕꯁꯨ ꯌꯨꯀ꯭ꯔꯦꯟꯅ ꯇꯣꯏꯅ ꯗ꯭ꯔꯣꯟꯒꯤ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯁꯄ꯭ꯂꯥꯏ ꯆꯦꯟ ꯊꯨꯒꯥꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯃꯤꯁꯤꯡꯒꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤ 5 ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯠꯇꯨꯅ ꯆꯥꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯦ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕꯅꯣ ꯑꯃꯁꯨꯡ ꯚꯦꯔꯤꯐꯥꯏ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯀ꯭ꯂꯦꯝ ꯑꯁꯤ ꯔꯁꯤꯌꯥꯒ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯌꯨꯀ꯭ꯔꯦꯟꯅ ꯇꯧꯔꯛꯄ ꯑꯣꯏꯕꯅ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯛꯈꯤ
ꯄꯟꯕ ꯌꯥꯕꯗꯤ ꯂꯥꯟꯕꯨꯡ ꯀꯌꯥꯗ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯋꯥꯈꯜꯗ ꯅꯨꯡꯅꯥꯡꯕ ꯄꯣꯛꯍꯟꯅꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯃꯣꯔꯦꯜ ꯍꯟꯊꯍꯟꯅꯕ ꯑꯔꯥꯟꯕ ꯄꯥꯎ ꯀꯌꯥ ꯁꯟꯗꯣꯛꯄꯒꯤ ꯊꯧꯑꯣꯡ ꯂꯩꯈ꯭ꯔꯕꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯑꯦꯛꯁꯤꯗꯦꯟꯗ AR ꯄꯥꯔꯁꯟ 4 ꯁꯣꯛꯂꯦ꯫ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒꯤ ꯂꯣꯛꯆꯥꯎ ꯑꯃꯁꯨꯡ ꯈꯨꯗꯦꯡ ꯊꯥꯕꯤꯗ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ 36 ARꯒꯤ ꯄꯥꯔꯁꯟ 4 ꯁꯣꯛꯂꯦ꯫ ꯑꯁꯣꯛꯄ ꯑꯅꯤꯗꯤ ꯐꯤꯚꯝ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯏꯝꯐꯥꯜꯒꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯦ꯫ ꯄꯥꯎꯒꯤ ꯂꯩꯈꯨꯟꯁꯤꯡꯅ ꯍꯥꯏ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 1:30 ꯇꯥꯕꯗ ꯊꯣꯛꯈꯤꯕꯅꯤ꯫ 36 ARꯒꯤ ꯀꯣꯟꯕꯣꯏ ꯑꯃꯅ ꯈꯨꯗꯦꯡ ꯊꯥꯕꯤꯗꯒꯤ ꯂꯣꯛꯆꯥꯎ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯃ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ꯫ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯟ 4 ꯑꯁꯣꯛꯄ ꯅꯪꯈꯤ꯫ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯅꯤꯗꯤ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯒ ꯂꯥꯏꯀꯠꯅꯔꯦ꯫ ꯂꯥꯏꯀꯠꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥꯔꯦꯝ ꯔꯥꯖꯦꯁ ꯃꯔꯤꯡ ꯆꯍꯤ 93 ꯀꯣꯛ ꯑꯃꯁꯨꯡ ꯃꯥꯏꯗ ꯁꯣꯛꯄꯗꯒꯤ ꯖꯦꯅꯔꯦꯜ ꯁꯔꯖꯔꯤ ꯋꯥꯔꯗꯇ ꯂꯥꯏꯀꯠꯅꯔꯤ ꯑꯃꯁꯨꯡ ꯑꯝꯖꯥꯗ ꯈꯥꯟ ꯆꯍꯤ 95ꯅ ꯊꯕꯥꯛꯇ ꯌꯩꯁꯤꯟꯕ ꯑꯃꯁꯨꯡ ꯅꯥꯒ ꯁꯣꯛꯄꯗꯒꯤ ICU ꯋꯥꯔꯗꯇ ꯂꯥꯏꯀꯠꯅꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯔꯁꯟ ꯑꯅꯤꯗꯤ ꯀꯥ ꯍꯦꯟꯅ ꯁꯣꯛꯇꯕꯗꯒꯤ ꯌꯨꯅꯤꯠ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯔꯤ꯫